Nangna Khristada leiba matamda anauba saktam ama phangjarabani khwaidagi maru oiba potsi ai kanano haibasini ai kari tauri haibasi natte taibang panbagi oibadadi nang kari tauri nangna taurisi karino masi nang karam haina taurino nang madu phajana tauribra nangna taugadabasi karino karigumba matamda aina langtaknabasi aikhoi amaga thausanaribra mina kari tauribage haibasi aikhoina tauriba asi haujikan khwaidagi hangnabasi nang kari tauri haibasini aina yamna silli kuire pau phauna khidabasi man ai thabak yamna sinman khibanani thabak silli haibasina maru oina launabadawna tawi karimta tawdrabasu aikhoi thabak silli makhoina tawribado makhoigi mahaida yengbadi kamdawba Ishwar aikhoi asi thabak sinba kaubiba natte Ishwarna aikhoi asi thabak sinnaba kaubadi natte mahai yanaba kaubibani kanagumba amana Khristada leirabadi mahak asi anauba khutsemni ariba khudingmak haukhre madu khudingmak phare aigi ima ipana aibu nungsibide khudingmak aisi lana tawbire khudingmak ai lairik fazana tamhaude aina pok uriba mafam adu aranba oiramle khudingmak haukhre efisa ama ahum mari amadi tareta yengsi mangonda Khristada nungsinaba koithi thibagi nang mathau tade nangsi nungsibirabani madukhangu Jisu masi makhoina gyan taba oirasanu Ishwarna nangbu nungsi mi khudingmak nungsibatana natte mahakna nangbu nungsi amen Efisa ahanbagi ahum mari aikhoibu Khristada swargagi maphamsingda leiba thawaigi oiba bor pumnamakka loinana bor pibigani piba yai nongma pirakkani haina asa tau haiba natte aikhoigi ibungo Jisu Khristagi mappa Ishwarbu thagatlu aduna karigumba aina masigi bor mayam asi phangduna bor phangba punsi ama hingninglabadi Khristada karamna hingadage haibasi tamgadabani aigi pukningda amadi wakhalna khanbada hingdaduna taibang panbana haiba amadi mina haiba aduda chattaduna Khristana haiba aduda hingnaba tamgadabani Ishwarna kaubiba makau asi tawdaduna aina aigi marup mapang kaya amaga loinana adum leiramba yai aigi marupsing adu ai kainaramdabasu yai aigi church tuda ai adum leirambasu yai asumna aina lepluba aduna aigi church tu thadu uhairaki aina hairibasi mayam khangbiriko aigidamakta karisu wabidaba makhoi mayam asiga ai adum leiramba yabani maramdi mi singna nangbu karisu thoidokna luna tawiba leite karigumba makhoina nangbu humduna singduna puba singba yadrabani hairibado ai yamna thuna khangki ai maduda adum leisalamba yabani ai shwargadi chatkani aisi nauna poklabani adubu mina haiba indaduna Khristana haibagi matung inna Ishwargi tung induna satlamdrabadi hairiba borsing asi ai phangba ngamlamloi mi kaya makhoigi punsida Ishwargi makau amadi harauba manglamgani maramdi makhoina Ishwar pelhanbagi mahutta mi sing pelhannaba honai
ꯄꯣꯜꯅ ꯍꯥꯏ, ꯑꯦꯄꯣꯁꯇꯦꯜ ꯄꯣꯜꯅ ꯒꯂꯥꯇꯤꯌꯥ ꯑꯍꯥꯟꯕ 10ꯗ ꯍꯥꯏ, ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯏ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯦꯄꯣꯁꯇꯦꯜ ꯑꯃ ꯑꯣꯏꯅꯤꯡꯂꯕꯗꯤ ꯃꯤꯁꯤꯡꯗ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯄꯥꯝꯗꯕ ꯌꯥꯏ꯫ ꯑꯩ ꯃꯌꯥꯝꯗ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯑꯃ ꯄꯤꯖꯒꯦ꯫ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤ, ꯃꯁꯤꯅ ꯃꯇꯦꯡ ꯑꯣꯏꯕꯁꯨ ꯌꯥꯏ꯫ 100ꯗ 10ꯗꯤ ꯅꯪꯕꯨ ꯄꯥꯝꯂꯣꯏ, ꯃꯗꯨ ꯑꯆꯨꯝꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯄꯦꯜꯍꯟꯕ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ, ꯍꯔꯥꯎꯕ, ꯏꯪꯊꯕ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯪ ꯄꯥꯝꯗ꯭ꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯏꯗꯦ, ꯏꯁ꯭ꯋꯔꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯆꯦꯟꯁꯤꯟꯗꯨꯅ, ꯃꯍꯥꯛꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗ ꯏꯟꯊꯣꯛꯄꯤꯔꯣꯏ, ꯑꯩꯅ ꯅꯪꯕꯨ ꯁꯦꯝꯕꯤꯔꯕꯅꯤ, ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ, ꯅꯪꯁꯤ ꯅꯤꯡꯊꯤꯖꯩ, ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯍꯟꯒꯗꯕꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤꯡꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯃ ꯆꯠꯂꯤꯕ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯕ ꯍꯥꯏꯕꯕꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯔꯥ ꯑꯗꯨ 1000ꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯄꯥꯕ ꯑꯁꯤꯅꯤ꯫ ꯀꯔꯝꯅ ꯏꯪꯊꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯀꯣꯂꯣꯁꯤꯌꯥ 2:10ꯗ ꯍꯥꯏ, ꯑꯩꯈꯣꯏꯁꯤ ꯃꯉꯣꯟꯗ ꯃꯄꯨꯡ ꯐꯥꯏ, ꯃꯉꯣꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯃꯄꯨꯡ ꯐꯥꯔꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯆꯥ ꯂꯩꯕ ꯃꯤ 30ꯒ ꯄꯨꯜꯂꯒ ꯑꯩꯒꯤ ꯃꯆꯥ ꯂꯩꯇꯕꯁꯨ ꯑꯩ ꯃꯗꯨꯗ ꯀꯔꯤꯁꯨ ꯋꯥꯔꯣꯏ, ꯃꯔꯝꯗꯤ ꯏꯆꯥ ꯂꯩꯕ ꯑꯗꯨꯅ ꯑꯩ ꯃꯄꯨꯡ ꯐꯥꯍꯟꯕ ꯅꯠꯇꯦ, ꯑꯩ ꯃꯉꯣꯟꯗ ꯃꯄꯨꯡ ꯐꯥꯏ꯫ ꯌꯨꯝ ꯄꯥꯟꯗꯗꯨꯅ ꯑꯩ ꯆꯍꯤ 50 ꯂꯩꯔꯕꯁꯨ, ꯌꯨꯝ ꯄꯥꯜꯂꯕ ꯃꯤ ꯀꯌꯥ ꯑꯃꯒ ꯄꯨꯜꯂꯕꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯇꯨꯛꯊꯗꯨꯅ ꯂꯩꯕ ꯌꯥꯏ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯑꯃ ꯂꯩ, ꯅꯠꯇ꯭ꯔꯒ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯁꯣꯏꯈ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗꯤ ꯄꯥꯝꯃꯤ, ꯑꯗꯨ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯏꯗ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯔꯨꯞ ꯃꯌꯥꯝꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯕ ꯌꯥꯏ, ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯅ ꯇꯥꯕꯒꯨꯝꯅ ꯐꯥꯎꯔꯝꯕ ꯌꯥꯏ꯫ ꯅꯪꯅ ꯇꯣꯉꯥꯟꯅ ꯇꯥꯕꯒꯨꯝꯅ ꯐꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯂꯩ꯫ ꯃꯤ ꯑꯃꯒ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯅꯨꯡꯅꯥꯡꯗꯅ ꯄꯨꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯥꯏꯔꯕ ꯑꯃꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯒ ꯄꯨꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯅ ꯂꯥꯏꯔꯕ ꯃꯤ ꯑꯃꯒꯁꯨ ꯄꯨꯟꯕ ꯉꯝꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯗꯨꯗ ꯃꯒꯨꯟ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟꯗꯤ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯒꯂꯥꯇꯤꯌꯥꯒꯤ 3:19ꯗ ꯌꯦꯡꯁꯤ, ꯑꯗꯨ ꯍꯧꯖꯤꯛ ꯈꯦꯠꯅꯕ ꯂꯩꯇꯦ, ꯒ꯭ꯔꯤꯛꯁꯨ ꯃꯤꯅꯥꯏꯁꯨ, ꯃꯅꯤꯡꯇꯝꯕꯁꯨ, ꯅꯤꯄꯥꯁꯨ ꯅꯨꯄꯤꯁꯨ, ꯍꯣꯏ, ꯁꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯇꯣꯉꯥꯟꯕ ꯍꯛꯆꯥꯡꯗꯤ ꯄꯥꯜꯂꯤ, ꯊꯕꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯧꯅꯩ, ꯑꯗꯨꯕꯨ ꯃꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯒꯨꯟ ꯑꯃꯗꯤ ꯃꯃꯜ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯁꯛꯇꯤ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯇꯥꯛꯀꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯉꯣꯟꯗ ꯈꯦꯠꯅꯕ ꯈꯨꯗꯤꯡꯃꯛ ꯈꯪꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯃꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯏꯃꯦꯜ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯏꯃꯦꯜ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯜꯂꯤ: ꯖꯣꯏꯁ, ꯊꯥꯒꯠꯆꯔꯤ ꯖꯣꯏꯁ, ꯕꯣꯔ ꯄꯤꯕꯤꯁꯅꯨ ꯖꯣꯏꯁ꯫ ꯃꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯃꯤꯗꯨ, ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯃꯈꯥꯗ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ, ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯁꯤꯕꯨ, ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯥꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ, ꯑꯗꯨꯗꯒꯤ ꯑꯦꯂꯨꯃꯤꯅꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ, ꯑꯗꯨꯒ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ, ꯑꯗꯨꯗꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ꯫ ꯑꯩꯅ ꯍꯥꯏꯕꯗꯤ, ꯑꯩꯗꯤ ꯖꯣꯏꯁꯅꯤ,
ꯆꯦꯗꯗꯤ ꯃꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯎꯗꯕ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯕꯒꯦ? ꯃꯌꯥꯝ ꯌꯥꯝꯅ ꯐꯖꯕ ꯁꯥꯁꯇ꯭ꯔ ꯑꯃ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯃꯌꯥꯝ ꯀꯅꯥ ꯇꯁꯦꯡꯅ ꯐꯖꯕ ꯁꯥꯁꯇ꯭ꯔ ꯑꯃ ꯌꯦꯡꯕꯤꯅꯤꯡꯕꯒꯦ? ꯃꯁꯤ ꯌꯦꯡꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯐꯕ ꯁꯥꯁꯇ꯭ꯔ ꯑꯃ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯒꯂꯥꯇꯤꯌꯥ 2:3 ꯃꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯒꯂꯥꯇꯤꯌꯥ 2:3 ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯆꯤꯟ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯨꯕ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯦꯟꯒꯠꯍꯟꯈꯤꯗꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯝ ꯑꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯤꯁꯤꯡ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯣꯏꯅ ꯆꯠꯈꯤꯒꯅꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯄꯦꯜꯍꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯄꯤꯛꯄ ꯑꯉꯥꯡꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯅꯪꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪ ꯊꯥꯖꯩ꯫ ꯍꯣꯏ, ꯅꯪꯅ ꯃꯗꯨ ꯊꯥꯖꯕꯗ ꯋꯥꯅꯗꯤ ꯊꯣꯛꯄ ꯌꯥꯏ꯫ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯗꯕꯨ ꯏꯁ꯭ꯋꯔꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯔꯛꯀꯗ꯭ꯔꯅꯦ? ꯏꯁ꯭ꯋꯔꯗꯤ ꯐꯠꯇꯕꯗꯣ ꯑꯐꯕ ꯑꯣꯟꯊꯣꯛꯍꯟꯕꯅꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯠꯇꯕ ꯄꯣꯠ ꯆꯩ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔꯗꯤ ꯃꯗꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯁꯨ ꯀꯔꯝꯅꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯀꯔꯝꯅ ꯆꯥꯎꯈꯠꯈꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯗꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯗꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯌꯥꯝꯗꯨꯕꯨ ꯑꯩꯅ ꯀꯔꯝ ꯇꯧꯈꯤꯕꯅꯣ? ꯑꯍꯣꯕꯗꯒꯤ ꯂꯥꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯍꯦꯟꯅ ꯉꯥꯟꯕ ꯍꯦꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯆꯩꯈꯥꯏꯕ ꯌꯥꯝꯅ ꯂꯩꯈꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯉꯥꯜ ꯌꯥꯝꯅ ꯂꯥꯛꯈꯤ꯫ ꯑꯃꯦꯟ꯫ ꯃꯌꯥꯝ ꯌꯥꯕꯤꯔꯤꯀꯣ? ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯗꯨꯝ ꯌꯥꯏ꯫ ꯃꯥꯔꯛ 7ꯗ ꯑꯩꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯐꯔꯦ, ꯃꯥꯔꯛ 7:38 ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅꯤ꯫ ꯑꯗꯨ ꯃꯍꯥꯛꯇꯤ ꯃꯁꯤ ꯅꯈꯣꯏ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯃꯍꯥꯛꯅ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯅꯒꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯗꯨ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯂꯨꯝꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯒꯨꯝꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯤꯡꯒꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯕ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯀꯔꯤꯃꯠꯇ ꯍꯪꯂꯝꯗꯦ꯫ ꯄꯗ 33 ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯑꯃꯗꯤ ꯍꯤꯡꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯟꯅ ꯈꯪꯂꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯂꯝꯕꯤꯗ ꯅꯈꯣꯏ ꯅꯁꯦꯟ ꯌꯦꯠꯅꯈꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗ ꯍꯥꯏ, ꯃꯈꯣꯏꯅ ꯃꯗꯨ
ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯆꯥꯎꯕꯒꯦ ꯍꯥꯏꯕꯁꯤ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯦꯊ꯭ꯌꯨ 10 ꯃꯗꯨ ꯑꯃꯨꯛ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯍꯥꯛ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯥꯏ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯞꯄꯗꯒꯤ ꯍꯦꯟꯅ ꯐꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯝ ꯃꯀꯣꯛ ꯊꯣꯡꯅꯕ ꯍꯣꯠꯅꯕ, ꯃꯤꯒꯤ ꯃꯑꯣꯡ ꯇꯧꯕ ꯇꯝꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯤꯚꯝ ꯃꯨꯔꯇꯤꯗꯨ ꯄꯥꯝꯃꯨꯕ, 38 ꯑꯗꯨ ꯑꯥꯗ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯞꯄꯁꯤꯡꯗ ꯌꯦꯡꯗꯨꯅ ꯅꯉꯣꯟꯗ ꯂꯩꯇꯕꯗꯨ ꯂꯩꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯑꯦꯃꯦꯟ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯀꯥꯔꯤꯕ ꯆꯔꯆ ꯑꯗꯨꯒꯤ ꯍꯩꯁꯤꯡꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯅꯕ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯗ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯑꯉꯛꯄꯅꯤ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯅꯪ ꯑꯗꯨꯝ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯂꯩ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯤꯕꯒꯦ? ꯑꯦꯃꯦꯟ꯫ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯐꯪꯂꯕꯗꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯕꯛ ꯐꯪꯂꯕꯅꯤ꯫ ꯃꯗꯨꯃꯛꯇꯤ ꯑꯩꯁꯨ ꯇꯧꯅꯤꯡꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯆꯔꯆꯇ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥ ꯂꯦꯞꯄ ꯉꯝꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯗ ꯆꯪꯗꯨꯅ ꯗꯦꯕ ꯑꯁꯤ ꯑꯦꯜꯗꯔ ꯒ꯭ꯔꯨꯞꯇ ꯆꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯇꯤ ꯑꯦꯜꯗꯔꯗ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯃ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯪꯅ ꯑꯆꯥꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯦꯜꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯐꯪꯂꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯈꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯤ ꯑꯗꯨꯝ ꯇꯧꯕ ꯍꯩꯃꯟꯈꯤꯕꯅ ꯆꯔꯆ ꯕꯣꯔꯗ ꯃꯦꯝꯕꯔꯗ ꯐꯥꯎꯕ ꯈꯟꯒꯠꯂꯛꯈꯤꯔꯝꯃꯤ꯫ ꯆꯔꯆꯀꯤ ꯕꯣꯔꯗꯇ ꯏꯍꯥꯟ ꯍꯥꯟꯅ ꯐꯝꯕ ꯅꯨꯄꯤꯗꯣ ꯑꯩ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯏꯟꯁꯤꯟꯗꯨꯅ ꯖꯒꯥ ꯑꯗꯨ ꯌꯧꯕ ꯉꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯁꯦꯡꯕꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯅꯥꯇꯣꯟꯗ ꯂꯣꯏꯅ ꯏꯟꯁꯤꯟꯕꯗꯧꯅ ꯊꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯁꯤ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ, ꯇꯧꯍꯟꯅꯤꯡꯕ ꯇꯧꯍꯟꯕ, ꯂꯩꯍꯟꯅꯤꯡꯕ ꯂꯩꯍꯟꯕ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯄꯤꯅꯕ ꯅꯠꯇꯦ, ꯂꯧꯅꯕꯅꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯑꯩꯒꯤ ꯃꯇꯥꯡꯗꯅꯤ, ꯑꯩ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯑꯩꯒꯤ ꯋꯥꯔꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯗꯨꯅ ꯊꯕꯛ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯐꯥꯎꯕ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩ ꯃꯈꯣꯏꯒ ꯃꯥꯟꯅꯒꯗꯧꯔꯦ ꯍꯥꯏꯗꯅ꯫ ꯑꯩ ꯃꯈꯣꯏꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩ ꯂꯥꯟꯕ ꯇꯥꯕꯅꯤ꯫ ꯃꯗꯨ ꯆꯔꯆꯇ ꯂꯩꯕ ꯃꯦꯌꯔꯒꯤ ꯃꯤꯡꯆꯠꯇꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯦꯜꯗꯔ ꯑꯣꯏꯔꯛꯂꯕꯁꯨ, ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯣꯏꯔꯛꯂꯕꯁꯨ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯈꯤ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯠꯇ꯭ꯔꯒ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯅꯤ꯫ ꯐꯦꯂꯣꯁꯤꯞꯀꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯗꯣ ꯑꯩꯈꯣꯏꯗ ꯐꯪꯂꯝꯃꯤ, ꯃꯔꯝꯗꯤ ꯆꯍꯤ 32ꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯁꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯂꯩꯇꯕꯒꯨꯝꯕꯅꯤ꯫ ꯃꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯗꯤꯅꯣꯃꯤꯅꯦꯁꯟ ꯑꯗꯨꯗ ꯗꯦꯕꯇꯤ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯉꯥꯎꯔꯦ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯗ ꯂꯩꯕꯒꯨꯝꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ꯫ ꯃꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯟꯊꯅ ꯌꯦꯡꯕ ꯃꯇꯝꯗ
ꯑꯩꯅ ꯈꯪꯕꯁꯤ ꯃꯗꯨꯒꯤ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯤ ꯀꯩꯁꯨꯝꯇ ꯑꯣꯏꯔꯝꯗꯦ, ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯃꯤꯠꯀꯨꯞ ꯑꯗꯨ ꯑꯩꯕꯨ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯤ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯁꯤꯅꯤ: ꯅꯪꯅ ꯃꯤꯁꯤꯡ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯁ꯭ꯋꯔ ꯄꯦꯜꯍꯟꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁ꯭ꯋꯔ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯗ꯭ꯔꯕ ꯅꯪ ꯍꯔꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯑꯗꯨꯗꯤ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯤꯁꯤꯡꯒꯤ ꯑꯀꯤꯕꯗꯣ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ꯫ ꯅꯪꯅ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯐꯪꯕ ꯉꯝꯗꯅ ꯂꯣꯏꯈꯤꯅꯤ꯫ ꯅꯪꯅ ꯊꯋꯥꯏꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯔꯤꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯑꯃ, ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯐꯔꯦ, ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯅꯁꯥꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ, ꯃꯔꯝꯗꯤ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯈꯜ ꯑꯃ ꯂꯩꯒꯗꯕꯅꯤ: ꯃꯌꯥꯝꯅ ꯅꯣꯛꯁꯟꯕꯤꯕ, ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯕ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯦꯡꯅꯅꯕ ꯑꯩꯅ ꯍꯣꯠꯅꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯀꯔꯝꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯏꯪꯊꯕ ꯄꯥꯝꯃꯤ, ꯑꯩ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯦ, ꯑꯩ ꯏꯪꯊꯕ ꯄꯥꯝꯃꯤ, ꯍꯧꯖꯤꯛꯁꯨꯅꯤ ꯑꯩ ꯏꯪꯊꯕ ꯑꯗꯨꯝ ꯄꯥꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄ ꯑꯩꯁꯤ ꯍꯣꯏ, ꯃꯌꯥꯝ ꯑꯗꯨꯗ ꯑꯩ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩ ꯌꯥꯎꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯆꯃꯝꯅꯕꯗꯣ ꯑꯃꯨꯛ ꯅꯩꯈꯥꯏꯕ ꯇꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯍꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯁꯨꯝ ꯆꯠꯈꯤꯗꯨꯅ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯃꯁꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯈꯪꯕꯒꯦ? ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ꯫ ꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯍꯨꯝꯗꯨꯅ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯅ ꯋꯥꯡꯅ ꯂꯦꯞꯄꯗꯣ ꯑꯩꯅ ꯎꯅꯤꯡꯏ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯦꯞꯈꯠꯇꯨꯅ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯍꯥꯏꯃꯤꯟꯅꯁꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯩꯒꯤꯗꯃꯛꯇ ꯑꯩ ꯍꯔꯥꯎꯖꯩ, ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯦ꯫ ꯏꯄꯥ, ꯃꯒꯨꯟ ꯂꯩꯔꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯔꯤ, ꯄ꯭ꯔꯚꯨ ꯖꯤꯁꯨ, ꯅꯉꯣꯟꯗ ꯅꯤꯡꯈꯥ ꯇꯝꯖꯕꯁꯨ ꯑꯩꯈꯣꯏꯗ ꯇꯝꯕꯤꯌꯨ꯫ ꯍꯥꯏꯕ ꯈꯛꯇꯪꯒꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯄ ꯈꯛꯇꯒꯤ ꯑꯃꯗꯤ ꯆꯣꯡꯕ ꯈꯛꯇꯒꯤ ꯅꯠꯇꯗꯨꯅ ꯇꯁꯦꯡꯅ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯕ ꯄꯤꯕꯤꯌꯨ꯫ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯅꯉꯣꯟꯗ ꯐꯖꯕ ꯉꯝꯅ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯌꯨ꯫ ꯈ꯭ꯔꯤꯁꯇꯗ ꯐꯪꯕ ꯏꯆꯝ ꯆꯝꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯠꯍꯟꯕꯤꯈꯤꯅꯨ꯫ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯍꯥꯛ ꯑꯗꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯃꯃꯜ ꯄꯤꯈ꯭ꯔꯕꯅꯤ꯫ ꯖꯣꯍꯥꯟ 9:33ꯇ ꯍꯥꯏ, ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯇꯝꯍꯜꯂꯕꯗꯤ ꯇꯁꯦꯡꯅꯃꯛ ꯅꯍꯥꯛ ꯅꯤꯡꯇꯝꯂꯕꯅꯤ꯫ ꯄꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯂꯕꯅꯤ, ꯃꯤ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯂꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯃꯗꯤ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯖꯅꯕꯒꯤ ꯅꯤꯡꯇꯝꯂꯕꯅꯤ, ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯏꯁꯤꯟꯕꯤꯌꯨ, ꯀꯣꯜ ꯑꯃ ꯇꯧꯕꯤꯔꯛꯎ, ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏꯒ ꯐꯥꯎꯅꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakachari, mahakna akhoi ngonda tawbiriba thakachari ngai haifam leite. Mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi. Noina contact tawbibe yagani jmmindia.org. Nasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyamna thakachari, mahakna akhoi ngonda tawbiriba thakachari ngai haifam leite.